Manipur Top Channel digi video amta update tawjage ngasi nungthin fongbasi fongra December gi tang 13 ga mathoida sahi taru khakta ngai dibi nupi masa phamlanaruba nupa ama sahi tara jail da lainaba court na fadok pikre sahi taru khakta ngai dibi nupi masa ama phamlanaruba gi maral da nupa ama sahi tara jail da lainaba fadok pikhibaga loinana lupa lising ama fine thiankhre fadok pikhraba miyoi adudi ginjong muk jau sahi nifuga mathoi apokpa ginhau hang jau kawe Chusampur district ki Singat police station ki manung sanba tangpil jol da gini heiri additional session judge fast track court crime against women Manipur bening ngom na ma ki open court maral asi laukthokibani heiri ginsau mong jau tha asigi kunda police na faraba matung central hearing pangthoklaba tungda sahi tara jail la lainaba phadok pikibani haina su pausna makha tana phongdukli aduga mayam ngasidi bye bye numini mayam enjoy tobiu adukanda phattaba khudimak sahi asina loina pukibo orisun adu anobu sahina lakpada mayam apha nungai ba ngata lakpiu haina Manipur Top Channel gi mekhedi gi yefam pausal pijarin thank you